بسم الله الرحمن الرحيم. Assalamualaikum warahmatullahi wabarakatuh. Al-MUQEET Allah ki fajaba minglen sing haibadi asmaul husna ki manungda mahaki minglen lamani al-MUQEET haibadi Chinjak Hunbi haiba Mapu. Quran ki surah number yankai ga mathoi ayat number yankai ga nipan da sumna haibiri taseng namak Allah di Chinjak Hunbi haibani shakti sen bani akan bani taseng namak malem asida miyobana wakhan kan tabang ngam laba amasung silang bahirabadi masidagi kudong saba kaya ikoina puthoktuna lakli amasung puthokhigani masina ikogi punsida kanaba kaya haibadi hingmada tangai fadaba kaya adu fanghalli Islam da tayang panbagi punsi asi awahana na pik thanba adugumba punsi maril ama ki arthan natte masi tasengna su nomba amasung yai fana hingba amasung mapu mahaki asengba banda amasung bandi oina mai pak ne hingraknaba adugumba punchi matek amakhakni masida karigumba mai pak laba amasung masida khwaidagi hena fajaba punchi am lelabadi masigi matungda akhiratta lomdaba punchi la mahadu jindagi aduda su mai pak logani haibagi paujeni Quran gi surah number 94 ayat number 10 da sumna haibiri sarakpa artha amasung mahakna thambi masi haibide male masi gi manungda chingdum amasung singsang sing wangna kingatuna magi leimai thakta amasung nongai yai phahanbi masibu marang kaina amasung sem saduna thammi madugi manungda magi chinjak singchang chap chana matam marida manana nijaba thijaba punamaki damakta malem thungna allahna karamna chinjak yenthokpi gi bage haiba do Quran gi surah number 10 ga mari ayat number 13 ga ni thoi da so asomna haibiri jawrak pa artha mahak allani mahang sem sabiki nomodol atia amasung prithibi amasung tahali nong thadabi rei sing koro nomodol thaktagi amasung aduga loina na thokhalli wahising aikhoi gi chinjak ki damakta miyobena malengi pothok sombu hengal ali amasung loksilli masigi damakta tongan ba agriculture gi amadi agriculture farming sing hojik ti scientific juk asida makhal mathen kaya uba fangli malengi mathak thangba leirol asida Allah Taala na leihau sian ba leiron sing asi thambiri amasung chingmandagi lawlaga tampak amade turengi torban sing punamak asida leihauna mai marong lokhan nabagi achoba khudong chaba ma pibiri masim hakki Chinjak Hunbi bagi amasung Chinjak phanghan nabagi atopa pambai amani amasung masi makha rahmat ni karingba leihau se lamdraba marubhumi registan ngakta oiram lagadi nong kayarak surabasu masidagi karingba pambi amata so horaklamoi toigumsung leihau asina maram oiraga mahaki nongju nong sagi makhada upal wapal mana masing amade pambi sing haibete Chinjak oibi yaba injang oibi yaba mana masing sing asi mafam matamgi haibete ritugi hisapta hawan biduna miyobada phanghallam lebani amasung thawai panba punamaki hingnabagi achoba khudong chaba ama moi hillam libani achengba mapu mangonda sangjaraba amagi thamoide matam bomba Allah da thamjai Allah ne magi darkar hoiba punamak phanghanbi aduga Chinjak ki matang asida ikoina hakchang yoba Chinjak tamak hauji phawde khanari tengumsung Chinjak asi makhal ani ni amana hakchang yoba Chinjak ni hakchang yoba Chinjak ti malem leidagi phangi masi matang su fei kiram sing haibira mo phum mamai khona ning sing bayai madudi mana haibidi port sing ase Allah Taala na semi ba khosem sing ase mahang na semlak khibagi mafam adudagi mahaki Chinjak su phangi khudamoina taibang malem thaktagi leipaktagi khogi hakchang ase sembi khibana masigi Chinjak su malem leitagi haibidi leipaktagi phanghan beri asumna aikoi ruh thawai ase asmandagi oibanina masigi Chinjak su asmandagi haibidi arastagi Allah gi manaktagi phanghanbi karigumba aikhoina hakchangi darkar oiba khakki hakchangi Chinjak sing asi malem leitagi tanduna leibadagi aikhoigi thawai gi Chinjak rugi Chinjak ruhaniyat asibu aikhoina talhaudragadi aikhoigi thawai ase son thaba natraga Chinjak hundraba adugumba thawai am oirakani aduna masig Chinjak haibabu ibadani ibadana ikoina asmandagi habida Allahgi mafamdagi imangi amadi rohaniyat ke Chinjak si phanghalli aduna ngasigi malem masida thawai amso hakchang ani tuna Allah Taala na
ꯄꯤꯕꯤꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯊꯧꯁꯥꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯑꯗꯨꯕꯨ ꯃꯦꯇꯔꯤꯌꯦꯂꯤꯖꯝꯒꯤ ꯈꯝ ꯊꯦꯡꯂꯕ ꯖꯨꯛ ꯑꯁꯤꯗ ꯍꯛꯆꯥꯡ ꯈꯛꯀꯤ ꯆꯤꯟꯖꯥꯛ ꯍꯨꯟꯕꯗ ꯃꯤꯑꯣꯏꯕꯅ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯀꯥꯎꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯦ ꯃꯅꯥ ꯃꯁꯤꯡ ꯑꯁꯪ ꯑꯃꯥꯟ ꯑꯃꯗꯤ ꯃꯄꯨꯒꯤ ꯔꯥꯃꯟꯅ ꯊꯜꯂꯕ ꯑꯗꯨꯒ ꯃꯐꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯩꯀꯪ ꯂꯥꯒꯨꯝ ꯌꯥꯝꯅ ꯑꯋꯥꯕ ꯅꯤꯡꯕ ꯀꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯂꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯅ ꯁꯤꯔꯕꯒꯨꯝ ꯑꯣꯏꯔꯤ ꯑꯅꯥꯕ ꯑꯣꯏꯔꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯛꯆꯥꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯏꯁꯤꯡ ꯑꯁꯤ ꯍꯨꯟꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯤꯊꯔꯛꯄꯒꯨꯝ ꯄꯨꯝꯊꯔꯛꯄꯒꯨꯝ ꯄꯠꯊꯔꯛꯄꯒꯨꯝ ꯊꯋꯥꯏ ꯄꯥꯟꯗꯕ ꯑꯣꯏꯔꯛꯄꯒꯨꯝ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯧꯁꯥꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯍꯨꯟꯕꯤꯗ꯭ꯔꯕꯗꯤ ꯑꯅꯥꯕ ꯑꯁꯤꯕ ꯑꯣꯏꯔꯛꯏ ꯑꯃꯁꯨꯡ ꯑꯅꯥꯕ ꯑꯃꯁꯨꯡ ꯑꯁꯤꯕꯒꯤ ꯊꯥꯛ ꯌꯧꯔꯛꯂꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯏꯖꯠꯇ ꯁꯟꯃꯥꯟꯗ ꯁꯣꯛꯄ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯑꯅꯥꯕ ꯊꯋꯥꯏ ꯑꯃ ꯆꯦꯟꯕ ꯃꯤ ꯑꯃꯗꯤ ꯑꯗꯨꯝꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯖꯠ ꯑꯗꯨꯗ ꯍꯤꯡꯕ ꯉꯝꯂꯛꯇꯦ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯦ ꯑꯜꯂꯥ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯂꯧꯖꯕꯗ ꯍꯦꯟꯒꯠꯂꯛꯄꯗ ꯊꯋꯥꯏꯒꯤ ꯅꯤꯡꯇꯝꯕ ꯈꯪꯕ ꯉꯝꯃꯤ ꯅꯍꯥꯛꯅ ꯍꯨꯜꯂꯤ ꯆꯤꯟꯖꯥꯛ ꯊꯋꯥꯏ ꯍꯛꯆꯥꯡꯒꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯒꯦ ꯍꯛꯆꯥꯡꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯒꯦ ꯍꯛꯆꯥꯡꯅ ꯄꯠꯇ ꯄꯨꯝꯊꯔꯛꯏ ꯃꯅꯝ ꯆꯦꯜꯂꯛꯏ ꯇꯤꯜ ꯍꯜ ꯇꯥꯔꯛꯏ ꯇꯨꯀꯠꯆꯐꯝ ꯑꯣꯏꯔꯛꯏ ꯃꯁꯥꯒꯤ ꯊꯋꯥꯏꯕꯨ ꯃꯁꯛ ꯈꯪꯖꯗꯕ ꯃꯁꯥꯒꯤ ꯊꯋꯥꯏꯕꯨ ꯃꯁꯛ ꯈꯪꯖꯗꯕ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛꯄꯨ ꯊꯧꯁꯥꯗꯕꯁꯤꯡꯗꯤ ꯊꯋꯥꯏ ꯄꯥꯜꯂꯕꯁꯨ ꯑꯁꯤꯕ ꯄꯪꯈꯛ ꯑꯣꯏ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏꯅ ꯏꯖꯠꯀ ꯂꯣꯏꯅꯩ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏꯅ ꯕꯗꯅꯥꯝꯒ ꯂꯣꯏꯅꯩ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏꯅ ꯏꯖꯠꯀ ꯂꯣꯏꯅꯩ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏꯅ ꯕꯗꯅꯥꯝꯒ ꯂꯣꯏꯅꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯊꯋꯥꯏ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯕꯁꯤꯡꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯃ ꯂꯩ ꯊꯋꯥꯏ ꯃꯥꯒꯤ ꯃꯍꯧꯁꯥꯗꯤ ꯃꯛꯇꯕꯅꯤ ꯑꯁꯦꯡꯕꯅꯤ ꯁꯛꯂꯣꯟ ꯌꯥꯝꯕ ꯄꯨꯛꯅꯤꯡꯅ ꯀꯨꯞꯁꯜꯂꯤ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯔꯣꯜꯅ ꯑꯁꯤꯅ ꯍꯥꯏ ꯇꯧ ꯇꯁꯐꯤꯌꯥ ꯅꯐꯁꯄꯨꯅ ꯇꯖꯀꯤꯌꯥ ꯐꯖꯤꯂꯠ ꯑꯜ-ꯃꯨꯀꯤꯇꯨ ꯃꯤꯡꯂꯦꯟ ꯑꯁꯤ ꯆꯥꯃꯔꯛ ꯁꯣꯜꯂꯒ ꯏꯁꯤꯡꯗ ꯀꯥꯝꯗꯨꯅ ꯂꯝꯍꯦꯟꯕ ꯑꯉꯥꯡꯕꯨ ꯄꯤꯊꯛꯄꯗ ꯃꯍꯥꯛꯀꯤ ꯃꯍꯧꯁꯥꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯥꯗꯠꯇ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ